ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯁꯛꯇ ꯆꯨꯗ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯅ ꯐꯖꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯤꯠꯆꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯡ ꯃꯈꯜ ꯑꯃꯗꯤ ꯌꯥꯎꯔꯤ ꯄꯥꯈꯪ ꯅꯍꯥꯁꯤꯡꯕꯨ ꯃꯥꯒꯤ ꯃꯤꯠꯆꯤꯒꯤ ꯂꯥꯡꯅ ꯐꯥꯖꯤꯟꯕ ꯉꯝꯃꯤ ꯃꯇꯧ ꯂꯩꯕꯤ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ 3ꯃꯨꯛꯁꯨ ꯁꯨꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯗ꯭ꯔꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯐꯖꯅ ꯇꯥꯟꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯡꯖꯨ ꯌꯣꯟꯕ ꯍꯧꯈꯤ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯡꯖꯨ ꯌꯣꯜꯂꯤ ꯏꯊꯛ ꯏꯔꯥꯡ ꯀꯥꯔꯕꯤ ꯃꯥꯏꯊꯣꯡꯗ ꯃꯆꯨꯝ ꯇꯥꯅ ꯀꯦꯁꯤꯟꯗꯨꯅ ꯑꯔꯥꯛꯄ ꯁꯤꯡꯖꯨ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯥꯈꯪꯕꯨ ꯑꯣꯏꯔꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣ ꯁꯨꯝꯗꯕ ꯌꯥꯎꯗꯦ ꯁꯦꯜꯁꯨ ꯈꯔ ꯈꯔ ꯐꯪꯏ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯡꯖꯨ ꯌꯣꯟꯕ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯏ ꯊꯋꯥꯏ ꯌꯥꯎꯅ ꯃꯍꯥꯛ ꯁꯤꯡꯖꯨ ꯌꯣꯜꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒꯗꯨ ꯍꯧꯅꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯈꯣꯏꯃꯨꯅ ꯃꯇꯩꯃ ꯃꯇꯧ ꯂꯩꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏ ꯃꯇꯧ ꯂꯩꯕꯤꯅ ꯅꯣꯛꯃꯤ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯆꯪꯂꯛꯑꯣ ꯐꯝꯂꯨ ꯂꯥꯎ ꯍꯦꯛꯇ ꯐꯝꯂꯒꯦꯀꯣ ꯏꯇꯩꯃ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯁꯤꯡꯖꯨ ꯁꯦꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯇꯩꯃ ꯐꯝꯃꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯁꯤꯡꯖꯨ ꯃꯌꯥꯜ ꯄꯨꯜꯂꯕꯗꯣ ꯈꯔ ꯍꯥꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯤ ꯃꯣꯔꯣꯛꯁꯦ ꯀꯌꯥꯝ ꯍꯥꯞꯄꯣꯕ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯥꯡ ꯃꯣꯔꯣꯛꯁꯦ ꯀꯌꯥꯝ ꯁꯥꯍꯟꯁꯦꯕ ꯈꯪꯗꯦ ꯁꯤꯡꯖꯨ ꯍꯥꯏꯕꯁꯤꯗꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯒ ꯃꯍꯥꯎꯕꯅꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯞ ꯇꯧꯅ ꯆꯥꯎ ꯃꯣꯔꯣꯛ ꯁꯥꯔꯕꯁꯨ ꯏꯇꯩꯃꯒꯤꯗ ꯆꯤꯅꯤ ꯍꯩꯉꯥꯟ ꯌꯥꯎꯔꯤ ꯑꯁꯤ ꯍꯦꯛ ꯑꯃꯨꯛ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯁꯥꯍꯟꯕꯤꯔꯣ ꯃꯇꯧ ꯂꯩꯕꯤꯅ ꯃꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯃꯄ꯭ꯔꯥꯝ ꯇꯥꯕ ꯃꯈꯩ ꯍꯦꯛꯇ ꯅꯣꯏꯈꯥꯏ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯁꯦ ꯂꯣꯏꯔꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯂꯕ꯭ꯔꯥ ꯌꯦꯡꯉꯨ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯈꯣꯏꯃꯨꯅ ꯏꯇꯩꯃ ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯋꯦ ꯀꯔꯤꯕꯨ ꯍꯥꯞꯄꯕꯅꯣ ꯈꯪꯗꯦ ꯂꯩꯔꯥꯡꯒ ꯑꯩꯈꯣꯏ ꯑꯅꯤꯒꯅ ꯅꯍꯥꯟ ꯃꯈꯩ ꯆꯥꯕ ꯁꯤꯡꯖꯨꯁꯤꯡꯒꯤ ꯃꯍꯥꯎꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯍꯥꯎ ꯃꯥꯟꯅꯔꯅꯤ ꯍꯥꯏꯒꯦ ꯅꯇꯩꯃ ꯑꯩꯒꯤ ꯐꯖꯔꯕ ꯇꯟꯅꯧꯔꯕ ꯈꯨꯠꯁꯥ ꯑꯁꯤꯅ ꯅꯣꯏꯔꯒꯕꯨ ꯀꯔꯤꯒꯤ ꯍꯥꯎꯔꯣꯏ ꯈꯣꯏꯃꯨ ꯃꯈꯣꯏ ꯍꯅꯨ ꯍꯟꯊꯤꯅ ꯌꯣꯟꯕ ꯁꯤꯡꯖꯨꯒ ꯑꯩꯅ ꯌꯣꯟꯕ ꯁꯤꯡꯖꯨꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗ ꯍꯣꯏꯅꯦ ꯏꯇꯩꯃ ꯆꯥꯎ ꯑꯣꯛꯇ꯭ꯔꯕꯁꯨ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯈꯣꯏꯃꯨ ꯅꯈꯣꯏ ꯑꯅꯤꯅꯗꯤ ꯊꯥꯖꯔꯣꯏ ꯅꯇꯩꯃ ꯑꯩꯅ ꯌꯣꯟꯕ ꯁꯤꯡꯖꯨ ꯑꯁꯤ ꯆꯥꯔꯕꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯅꯦ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯒꯗꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯅꯇꯩꯃ ꯑꯩꯅ ꯌꯣꯟꯕ ꯁꯤꯡꯖꯨ ꯆꯥꯕꯗꯒꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤꯕ ꯄꯥꯈꯪ ꯂꯩꯁꯥ ꯈꯔꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯁꯦꯡꯕꯒꯤꯔꯣ ꯏꯇꯩꯃ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯏꯇꯩꯃꯒꯤ ꯁꯤꯡꯖꯨꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯕꯨ ꯂꯥꯛꯀꯦꯅꯦ ꯂꯥꯛꯑꯣ ꯅꯈꯣꯏꯒꯨꯝꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯟꯒꯦ ꯍꯥꯏꯅ ꯏꯇꯩꯃꯅ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯁꯦ ꯐꯝꯕꯅꯦ ꯂꯩꯔꯥꯡꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯌꯥꯝꯅꯕꯨ ꯊꯨꯡꯅꯈ꯭ꯔꯕꯒꯦ ꯍꯥꯏꯁꯦ ꯃꯈꯣꯏ 3ꯗꯤ ꯁꯨꯔꯕ ꯃꯥꯜꯂꯤ ꯁꯤꯡꯖꯨꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ ꯅꯣꯡꯃꯗ ꯀꯌꯥꯝꯕꯨ ꯁꯤꯠꯀꯦ ꯏꯇꯩꯃ ꯌꯥꯝꯅ ꯁꯤꯠꯄ ꯅꯠꯇꯦꯗ ꯅꯈꯣꯏꯒꯨꯝꯕ ꯈꯔ ꯂꯥꯛꯂꯒ ꯑꯗꯨꯈꯔ ꯆꯥꯕꯤꯔꯕ ꯑꯁꯤꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯃꯇꯝ ꯂꯦꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯇꯦꯛ ꯁꯨꯝ ꯍꯥꯏꯗꯨꯅꯤꯗ ꯌꯥꯝꯅ ꯐꯩꯌꯦ ꯏꯇꯩꯃ ꯏꯅꯝꯃ ꯃꯣꯔꯣꯛ ꯁꯥꯕꯅꯤ ꯌꯥꯗ꯭ꯔꯦ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩ ꯍꯥꯏꯕꯗꯣ ꯃꯇꯨꯝ ꯑꯃꯠꯇ ꯄꯤꯕꯤꯌꯣ ꯍꯣꯏ ꯏꯅꯝꯃ ꯄꯤꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯍꯥꯎꯅ ꯆꯥꯔꯝꯂꯒ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯂꯩꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯍꯧꯏ ꯃꯁꯤ ꯃꯉꯥꯏꯗꯅ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯨꯝꯕꯗꯒꯤ ꯁꯦꯜꯁꯦ ꯈꯖꯤꯛ ꯍꯦꯟꯅ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯆꯥꯔꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯥꯖꯕꯤꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯁꯤꯡꯖꯨ ꯆꯥꯔꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯍꯥꯛ ꯂꯩꯖꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯂꯥꯛꯇꯨꯅ ꯃꯇꯧ ꯂꯩꯕꯤꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯆꯞ ꯂꯦꯞꯂꯦ ꯃꯥꯕꯨ ꯎꯕꯗ ꯃꯇꯧ ꯂꯩꯕꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯅ ꯇꯥꯀꯨꯜꯂꯥ ꯂꯥꯛꯏꯔꯣ ꯐꯝꯁꯦ ꯌꯥꯅꯤ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯒꯤ ꯋꯥꯔꯕ ꯊꯃꯣꯏ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯇꯥꯗꯁꯤꯃ ꯑꯣꯟꯊꯣꯛꯄ ꯋꯥ ꯍꯦꯛꯇ ꯉꯥꯡꯂꯗꯅ
ꯀꯔꯤꯒꯤ ꯑꯣꯟꯊꯣꯛꯄ ꯋꯥꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯇꯥꯗ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯀꯨꯜꯂꯅ ꯈꯨꯝꯃꯤ ꯀꯥꯎꯊꯣꯛꯄ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯃꯇꯧ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯒꯕꯨ ꯉꯁꯤ ꯑꯩꯅ ꯑꯁꯨꯝꯅ ꯉꯥꯎꯆꯠꯅꯔꯤꯕ ꯑꯁꯤꯕꯨ ꯉꯥꯎꯆꯠꯅꯈꯤꯒꯗ꯭ꯔꯥꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯈꯛꯇ ꯁꯥꯔꯝꯕ ꯑꯗꯨꯒꯈꯪꯁꯨ ꯈꯪꯕꯤꯔꯝꯗꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯐꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯕꯒꯦ ꯃꯥꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯀꯌꯥꯝ ꯈꯨꯟꯕ ꯃꯆꯥꯅꯣ ꯌꯥꯔꯤꯕ ꯇꯥꯗ ꯃꯈꯥ ꯇꯥꯕꯤꯔꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯤꯡꯖꯨ ꯁꯦꯝꯖꯔꯛꯀꯦ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯁꯦꯝꯅꯕ ꯍꯣꯠꯅꯩ ꯀꯨꯜꯂꯅ ꯉꯥꯏꯈꯣ ꯃꯇꯧ ꯅꯪꯒꯤ ꯁꯤꯡꯖꯨꯒ ꯂꯥꯏꯔꯤ ꯑꯩ ꯋꯥ ꯍꯥꯏꯈꯤꯒꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇ ꯃꯗꯨ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯊꯣꯛꯇꯨꯅ ꯍꯥꯏꯔꯨꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯦ ꯃꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯩ ꯁꯟꯗ ꯄꯨꯔꯥꯟ ꯊꯤꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯃꯇꯧ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯂꯤꯕꯅꯤꯅꯦ ꯌꯦꯡꯉꯨ ꯃꯇꯧ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯕꯅ ꯑꯩ ꯉꯁꯤꯁꯨ ꯌꯨꯝ ꯄꯥꯟꯗꯅ ꯂꯨꯍꯣꯡꯗꯅ ꯂꯩꯔꯤꯕꯅꯤ ꯇꯥꯗ ꯃꯁꯤ ꯀꯔꯤꯒꯤ ꯅꯪꯅ ꯃꯁꯤ ꯈꯪꯗꯦ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤ ꯊꯩꯗꯣꯛꯅꯕ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯍꯧꯖꯤꯛꯄꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯑꯩ ꯑꯁꯦ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯃꯗꯨ ꯈꯪꯂꯐꯥꯎꯅꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯁꯦ ꯃꯇꯧ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯌꯥꯔꯣ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯂꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯇꯥꯗ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯗꯦ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯍꯥꯏꯒꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯏꯀꯥꯏꯗꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯇꯧ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯇꯧ ꯂꯩꯕꯤ ꯃꯍꯥꯛ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯃꯇꯝ ꯑꯃꯒꯤ ꯈꯣꯡꯂꯣꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯀꯥꯗ ꯑꯁꯨꯝꯅ ꯉꯪꯂꯕ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯍꯣꯏ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯀꯨꯜꯂꯒ ꯃꯍꯥꯛꯀ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ ꯀꯨꯜꯂꯗꯒꯤ ꯃꯥꯅ ꯁꯦꯜ ꯊꯨꯝ ꯀꯌꯥ ꯂꯧꯊꯣꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯈꯤꯗꯦ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗ ꯃꯍꯥꯛ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤꯕꯅꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯁꯪ ꯃꯆꯥ ꯑꯁꯤꯗ ꯑꯃꯨꯛ ꯁꯤꯡꯖꯨ ꯌꯣꯜꯂꯛꯈꯤꯕ ꯃꯁꯤꯗ ꯅꯍꯧꯅꯅ ꯀꯨꯜꯂꯅ ꯄꯥꯏꯔꯛꯄ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥ ꯊꯩꯗꯣꯛꯄ ꯄꯥꯝꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯧ ꯂꯩꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯂꯩꯔꯤꯕ ꯀꯣꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯕꯨ ꯃꯁꯤꯒꯤ ꯀꯣꯕꯤ ꯃꯆꯦꯠ ꯑꯁꯤꯕꯨ ꯍꯦꯛꯇ ꯊꯣꯡꯂꯁꯤꯔꯅꯦ ꯉꯁꯥꯏ ꯑꯩꯅ ꯁꯤꯡꯖꯨ ꯁꯣꯏꯈꯤꯕꯒꯤ ꯈꯔ ꯂꯦꯝꯍꯧꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯒꯦ ꯍꯥꯏꯅ ꯊꯝꯂꯝꯕꯅꯤ ꯑꯩꯕꯨ ꯃꯁꯤ ꯊꯣꯡꯗꯣꯛꯂꯒꯗ꯭ꯔꯅꯦ ꯍꯣꯏꯗ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯑꯃ ꯑꯃꯨꯛ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯊꯣꯡꯅꯤꯡꯉꯥꯏ ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯀꯣꯕꯤ ꯑꯗꯨ ꯃꯆꯦꯠ ꯁꯣꯏꯕ ꯍꯧꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯐꯥꯟ ꯑꯃꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯗꯧꯔꯒꯦ ꯅꯪꯕꯣ ꯀꯣꯕꯤꯁꯦ ꯆꯝꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯒꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯉꯁꯤ ꯁꯤꯡꯖꯨ ꯌꯣꯟꯕꯒꯤ ꯁꯦꯜꯕꯨ ꯀꯌꯥꯝ ꯐꯪꯂꯕ ꯀꯌꯥꯝꯕꯨ ꯐꯪꯅꯤ ꯍꯥꯏꯕꯒꯦ ꯅꯍꯥꯟ ꯃꯈꯩ ꯐꯪꯕ ꯑꯗꯨ ꯃꯉꯥꯏꯗꯨꯅ ꯅꯠꯇꯦ ꯃꯗꯨꯕꯨ ꯀꯥꯟꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯥꯅꯦ ꯀꯥꯟꯅꯔꯤ ꯀꯩꯅꯣ ꯀꯥꯟꯕꯨ ꯀꯥꯟꯅꯔꯕꯗꯤ ꯐꯩ ꯑꯗꯣ ꯃꯇꯧ ꯂꯩꯕꯤ ꯅꯪ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯍꯣ ꯃꯈꯣꯏ ꯅꯨꯄꯥ ꯑꯩ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯕꯛ ꯇꯧꯖꯗꯦꯀꯣ ꯅꯨꯄꯤꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕꯁꯦ ꯃꯤꯅ ꯐꯖꯅ ꯍꯦꯛꯇ ꯉꯥꯡꯅꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯋꯥꯈꯜ ꯍꯦꯛꯇ ꯂꯦꯞꯇꯦ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯄꯥꯈꯠꯂꯤ ꯄꯥꯈꯠ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯋꯣ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯜ ꯇꯥꯜꯂꯤꯕ ꯅꯪꯅꯁꯨ ꯁꯦꯜ ꯇꯥꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩꯁꯨ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯅꯤ ꯊꯕꯛ ꯁꯨꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯗ꯭ꯔꯒꯇ ꯃꯔꯣꯏꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏ
ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯁꯤꯡꯖꯨ ꯑꯁꯤ ꯆꯥꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯊꯨꯡꯅꯔꯒꯗꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯕ ꯄꯣꯠꯅꯤꯗ ꯅꯪꯁꯨ ꯍꯥꯏꯖꯤꯟꯕ ꯌꯥꯝꯅ ꯍꯩꯕꯒꯤ ꯋꯥꯅꯤꯅꯦ ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤꯗ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯤꯆꯤ ꯑꯃ ꯂꯩꯕꯗꯣ ꯅꯪꯒꯤ ꯑꯊꯧꯕ ꯃꯤꯆꯤꯗꯣ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯈꯠꯆꯤꯜꯂꯨꯅꯣ ꯁꯤꯅꯤ ꯅꯪꯒꯤ ꯃꯤꯆꯤ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯉꯥꯎꯈꯤꯕꯅꯤꯀꯣ ꯍꯣ ꯈꯥꯏꯅꯈ꯭ꯔꯦ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯃꯤꯆꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀ ꯑꯩꯒ ꯈꯥꯏꯅꯈ꯭ꯔꯦ ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯔꯅꯣ ꯐꯔꯦ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯈꯣꯡꯕ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯇꯧ ꯂꯩꯕꯤꯅ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯇꯧ ꯂꯩꯕꯤ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯁꯦꯜ ꯈꯔ ꯃꯥꯒꯤ ꯐꯤꯖꯤ ꯑꯗꯨꯗ ꯀꯤꯁꯤꯜꯂꯦ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯈꯣꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯌꯣꯟꯕꯒꯤ ꯃꯆꯜ ꯂꯩꯔꯨꯒꯦ ꯑꯗꯨꯕꯣꯕ ꯉꯜꯂꯦꯕ ꯈꯔ ꯉꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯦ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯆꯪꯗꯧꯔꯤꯕꯅꯤ ꯑꯗꯣ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤꯀꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥꯕꯨ ꯆꯥꯛꯈꯨꯝ ꯑꯁꯦ ꯑꯩ ꯈꯛꯇꯅ ꯆꯪꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯁꯤꯅꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯊꯕꯛꯅꯤꯅ ꯊꯦꯡꯂꯛꯄꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛꯀꯗꯣ ꯈꯔ ꯊꯣꯡꯗꯣꯛꯂꯝꯕ ꯌꯥꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯣꯡꯖꯔꯒꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯌꯥꯔꯦ ꯆꯠꯂꯣ ꯍꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯃꯈꯨꯠꯇ ꯈꯥꯎꯗꯨ ꯌꯥꯜꯂꯒ ꯃꯇꯧ ꯂꯩꯕꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ ꯑꯩꯒꯤ ꯅꯨꯄꯤ ꯃꯇꯧ ꯂꯩꯕꯤꯁꯦ ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯥꯅꯒ ꯁꯤꯡꯖꯨ ꯌꯣꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯄꯥꯈꯪ ꯅꯨꯄꯥ ꯃꯈꯩꯅꯒ ꯀꯥꯔꯟꯒ ꯇꯥꯗꯕ ꯖꯥꯠꯂꯅꯦ ꯀꯥꯔꯟꯒ ꯍꯦꯛ ꯇꯥꯗ ꯇꯥꯔꯝ ꯈꯣꯝꯕꯩꯒꯤꯗꯤ ꯈꯪꯍꯟꯒꯦꯕ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯇꯧ ꯂꯩꯕꯤ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯄꯅ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯔꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯀꯣꯕꯤ ꯍꯥꯟꯅ ꯈꯟꯕ ꯍꯧꯏ ꯏꯅꯦ ꯁꯤꯒꯤ ꯀꯣꯕꯤ ꯑꯁꯤꯃꯒ ꯑꯗꯨꯒ ꯁꯤꯗꯒꯤ ꯈꯔ ꯆꯥꯎꯕꯁꯦ ꯁꯤꯃꯒ ꯑꯅꯤꯁꯤ ꯂꯧꯖꯈꯤꯒꯦ ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯅꯤ ꯃꯃꯜ ꯄꯤꯗꯨꯅ ꯃꯗꯨꯕꯨ ꯂꯩ ꯂꯐꯨ ꯊꯔꯣ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯡꯖꯨꯗ ꯍꯥꯞꯄ ꯌꯥꯕ ꯃꯌꯥꯜꯁꯤꯡ ꯈꯔ ꯂꯩꯔꯦ ꯍꯋꯥꯏ ꯊꯣꯏꯗꯤꯡ ꯉꯥꯔꯤ ꯉꯇꯥꯏ ꯈꯔꯁꯨ ꯂꯩꯔꯦ ꯃꯥꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯈꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯄꯣꯠ ꯆꯩ ꯄꯨꯂꯞ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯈꯥꯎ ꯑꯗꯨ ꯌꯥꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯃꯗꯨꯗ ꯀꯨꯜꯂ ꯑꯗꯣ ꯍꯦꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯎꯕꯗ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯅ ꯇꯥ ꯀꯨꯜꯂꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯕꯗ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅ ꯈꯪꯕ ꯅꯠꯇꯦꯗ ꯃꯇꯧ ꯅꯪꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯗꯨꯃꯛ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯅꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯔꯣꯏ ꯍꯥꯏꯔ ꯇꯥꯗ ꯃꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯃꯐꯝ ꯆꯥꯗꯦ ꯂꯦꯝꯗꯦ ꯅꯪꯁꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯃꯤ ꯑꯃꯒꯨꯝꯂꯦ ꯃꯥꯅꯦ ꯑꯩ ꯑꯉꯥꯎꯕꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯉꯥꯎꯔꯕꯗꯤ ꯋꯥꯈꯜ ꯆꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯖꯩ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯤ ꯑꯩ ꯑꯁꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤ ꯑꯃꯅꯤ ꯃꯁꯤꯔꯥ ꯃꯗꯨꯃꯛ ꯑꯩ ꯍꯥꯏꯖꯗꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯅ ꯑꯩ ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯧꯔꯤ ꯅꯪꯅ ꯀꯩꯊꯦꯜ ꯁꯣꯝꯗ ꯆꯠꯈꯤꯕꯗꯨꯗ ꯑꯩ ꯇꯥꯟꯅꯔꯛꯄꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯃꯇꯧ ꯂꯩꯕꯤ ꯃꯍꯥꯛ ꯇꯥ ꯀꯨꯜꯂꯅ ꯍꯣꯔꯦꯟ ꯃꯥꯒꯤꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯐꯔꯦ ꯇꯥꯗ ꯑꯩꯁꯨ ꯊꯦꯡꯂꯦ ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯂꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯑꯗꯣ ꯃꯇꯧ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯪ ꯑꯃꯨꯛꯇ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯍꯥꯏꯖꯤꯟꯕ ꯑꯃꯗꯤ ꯅꯠꯇꯦ ꯇꯥꯗ ꯑꯩ ꯆꯠꯂꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤ ꯀꯨꯜꯂ ꯃꯇꯧ ꯂꯩꯕꯤꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯡꯊꯤꯜꯅꯤ ꯂꯩꯀꯥꯏꯒꯤ ꯁꯪ ꯑꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯁꯤꯡꯖꯨ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯉꯁꯤꯗꯤ ꯈꯔ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯁꯅꯨ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯏꯄꯨꯔꯕ ꯂꯩꯔꯕꯅꯤ ꯃꯁꯤ ꯈꯪꯂꯕ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯅꯤꯡꯗꯕ ꯋꯥ ꯑꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯑꯩ ꯈꯪꯅꯔꯝꯈꯤ ꯅꯨꯡꯁꯤꯅꯔꯝꯈꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯈꯛ ꯃꯇꯧ ꯂꯩꯕꯤꯒꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯦ ꯄꯤꯕꯥꯅ
ꯍꯣꯏ ꯏꯇꯩꯃ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯇꯥꯗ ꯀꯅꯥꯒꯤ ꯋꯥꯈꯜꯅꯣ ꯃꯇꯧ ꯂꯩꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯄ ꯋꯥ ꯀꯅꯥꯒꯤ ꯇꯥꯗꯒꯤ ꯋꯥꯈꯜꯅꯣ ꯀꯥꯏꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯣꯏꯖꯪꯅ ꯈꯜꯂꯤꯕ ꯑꯗꯨꯕꯣ ꯍꯣ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯕꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯇꯩꯃꯒꯤ ꯑꯍꯥꯎꯕ ꯁꯤꯡꯖꯨꯁꯦ ꯍꯦꯛꯇ ꯆꯥꯊꯒꯦ ꯍꯥꯏꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕꯅꯤ ꯐꯝꯃꯣ ꯏꯇꯩꯃ ꯁꯤꯡꯖꯨ ꯍꯥꯎꯅ ꯁꯦꯝꯂꯛꯀꯦ ꯄꯤꯕꯥꯒ ꯁꯛꯍꯦꯟꯒ ꯐꯝꯊꯩ ꯁꯛꯍꯦꯟ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯇꯩꯃꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯅ ꯏꯇꯩꯃ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯕꯣ ꯑꯁꯨꯝꯅꯒ ꯏꯇꯩꯃꯅꯒ ꯁꯤꯡꯖꯨꯒ ꯌꯣꯟꯕꯁꯦ ꯃꯐꯝ ꯑꯁꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤꯕꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯇꯩꯃ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯈꯣꯏ ꯈꯔꯅ ꯑꯗꯨꯛ ꯆꯥꯕ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯏꯇꯩꯃꯁꯦ ꯇꯥꯗ ꯈꯣꯡꯕꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ ꯀꯔꯤ ꯋꯥꯍꯪꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯗꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯥꯇꯅ ꯍꯦꯜꯂꯦ ꯈꯟ ꯃꯥꯇꯅ ꯂꯣꯏꯖꯔꯤꯅꯤꯡ ꯆꯥꯕ ꯆꯥꯗꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯉꯤ ꯑꯗꯣ ꯏꯇꯩꯃ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯂꯕꯗꯤ ꯏꯇꯩꯃ ꯀꯔꯤ ꯈꯨꯝꯕꯤꯒꯅꯤ ꯌꯥꯒꯗ꯭ꯔꯥ ꯈꯨꯝꯐꯝ ꯈꯪꯗꯕ ꯃꯇꯧ ꯑꯃꯗ ꯈꯨꯝꯃꯤ ꯍꯦꯔꯥ ꯑꯣꯟꯊꯣꯛꯄ ꯋꯥꯍꯪ ꯍꯦꯛ ꯍꯪꯂꯗꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯈꯨꯝꯕ ꯌꯥꯗ꯭ꯔꯅꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯑꯁꯨꯝꯅ ꯈꯨꯝꯗꯣꯔꯛꯏ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯈꯟꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯗꯕꯅꯤꯀꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯛꯏ ꯏꯕꯨꯡꯉꯣ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯡꯖꯨ ꯌꯣꯜꯂꯔꯤꯕ ꯑꯁꯤꯅꯤ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯏ ꯅꯈꯣꯏ ꯇꯥꯗꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈ꯭ꯔꯕ ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ ꯆꯥꯅꯤꯡꯕꯇ ꯆꯥ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯕ ꯃꯇꯝꯗꯒꯤꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯨꯝꯕ ꯍꯦꯛ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯅꯇꯩꯃ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤꯅꯤꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯁꯛꯍꯦꯟꯅ ꯍꯣꯏꯅꯦ ꯑꯁꯨꯛ ꯐꯖꯕꯤ ꯏꯇꯩꯃꯅꯒ ꯑꯁꯨꯝꯅꯒ ꯁꯤꯡꯖꯨꯒ ꯌꯣꯟꯕ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯍꯦ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨ ꯁꯦꯝꯕ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏ ꯁꯦꯝꯂꯛꯑꯒꯦ ꯁꯤꯡꯖꯨꯗꯤ ꯁꯠ ꯁꯦꯝꯃꯤ ꯄꯤꯕꯥꯅ ꯏꯇꯩꯃ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯔꯛꯎꯀꯣ ꯍꯥꯎꯅꯕꯁꯨ ꯇꯣꯠꯄꯤꯔꯛꯎ ꯏꯕꯨꯡꯉꯣ ꯅꯇꯩꯃ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅꯕꯨ ꯍꯦꯛ ꯁꯣꯛꯈ꯭ꯔꯕ ꯍꯥꯎꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦꯗ ꯁꯤ ꯁꯤꯗ ꯂꯩꯔꯦ ꯆꯥꯔꯣ ꯃꯍꯥꯎ ꯌꯦꯡꯉꯨ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅ ꯏꯇꯩꯃ ꯆꯥꯒꯦꯀꯣ ꯏꯇꯩꯃ ꯆꯥꯔꯣ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨꯗ ꯆꯥꯏ ꯄꯤꯕꯥꯅ ꯈꯨꯍꯥꯎꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦꯕ ꯏꯇꯩꯃ ꯑꯗꯨꯅꯦ ꯈꯪꯕ꯭ꯔꯥ ꯁꯛꯍꯦꯟꯗꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯑꯗꯨꯗ ꯈꯣꯏꯕꯨ ꯈꯣꯏꯖꯪꯗꯦ ꯃꯃꯤꯠ ꯑꯗꯨꯅ ꯃꯇꯩꯃ ꯃꯇꯧ ꯂꯩꯕꯤꯗ ꯐꯂꯞꯅ ꯌꯦꯡꯂꯤ ꯃꯇꯥꯎꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂꯕ ꯄꯤꯕꯥꯅ ꯏꯇꯥꯎ ꯁꯤꯡꯖꯨꯗꯣ ꯅꯌꯥꯗ ꯅꯝꯕꯒꯤ ꯃꯍꯨꯠꯇ ꯅꯅꯥꯇꯣꯟꯗ ꯅꯝꯁꯤꯟꯕ ꯁꯣꯏꯔꯣꯏꯍꯦ ꯌꯥꯅꯤꯗ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯀꯔꯤꯅꯣꯝ ꯇꯧꯔꯕꯅꯤꯀꯣ ꯀꯔꯤꯕꯣ ꯁꯦꯜ ꯊꯨꯝꯁꯨ ꯄꯥꯏꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯃ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯦ ꯃꯁꯛ ꯍꯥꯏꯔꯦ ꯋꯥꯠꯇꯕꯅꯤꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕꯅꯤ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯇꯧ ꯂꯩꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯐꯖꯩꯌꯦ ꯌꯥꯝꯅ ꯐꯖꯩꯕꯣ ꯁꯛꯍꯦꯟꯅ ꯑꯗꯣ ꯏꯇꯩꯃ ꯁꯨꯝ ꯑꯩꯗꯤ ꯏꯇꯩꯃꯗ ꯋꯥꯈꯜ ꯑꯃ ꯍꯩ ꯋꯥꯈꯜ ꯂꯥꯡꯐꯥꯡꯒ ꯈꯟꯖꯤꯟꯒꯅꯨꯍꯦ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯗꯨꯅ ꯃꯤꯠꯆꯤ ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯛ ꯈꯠꯆꯤꯜꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯤꯕꯥ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯩꯃ ꯃꯇꯧ ꯂꯩꯕꯤꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯝꯃꯤ ꯄꯥꯈꯪ ꯃꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯕ ꯑꯁꯤꯒꯤ ꯃꯤꯡꯗ ꯃꯇꯩꯃ ꯑꯣꯏꯔꯤꯕ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯇꯞꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯧ ꯂꯩꯕꯤꯁꯨ ꯈꯪꯂꯤ ꯃꯇꯧ ꯂꯩꯕꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯤꯡꯖꯨ ꯌꯣꯟꯕ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯀꯦ ꯐꯖꯅ ꯁꯦꯝꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕ ꯑꯗꯨ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯂꯝꯗꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯃꯇꯧ ꯂꯩꯕꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ ꯈꯣꯡꯕꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯃꯇꯧ ꯂꯩꯕꯤ ꯍꯣꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯎꯅꯦ ꯃꯇꯧ ꯂꯩꯕꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯇꯥꯔꯦ ꯂꯥꯛꯑꯦ ꯊꯣꯏꯗꯤꯡ ꯁꯨꯔꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ
ꯃꯁꯤꯗ ꯁꯨꯕ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯥꯔꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯍꯦꯛꯇ ꯀꯧꯔꯒ ꯂꯩ ꯍꯥꯏꯋꯥꯅꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯍꯥꯞꯈ꯭ꯔꯦ ꯑꯁꯤ ꯌꯧꯅ ꯆꯤꯜꯂꯕ ꯑꯁꯤꯗ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯁꯤꯡꯖꯨ ꯌꯣꯟꯕ ꯑꯁꯦ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯂꯥꯛꯑꯦ ꯑꯩꯕꯨ ꯆꯝꯐꯨꯠꯀꯨꯝꯕ ꯑꯃꯇꯪ ꯆꯥꯅꯤꯡꯉꯤꯗ ꯆꯝꯐꯨꯠ ꯈꯔ ꯑꯃꯨꯛꯇ ꯐꯨꯠꯂꯨꯗꯅ ꯅꯪꯕꯣ ꯑꯦ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯆꯝꯐꯨꯠ ꯀꯥꯏꯗ ꯐꯨꯠꯇꯨꯅ ꯂꯩꯈꯤꯗꯣꯏꯕ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅꯦ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯔꯩꯕ ꯆꯥꯛꯁꯦ ꯑꯣꯏꯅ ꯆꯥꯔꯣ ꯂꯥꯎ ꯆꯥꯛꯇꯨ ꯆꯥꯕ ꯌꯥꯗꯦ ꯆꯥꯅꯤꯡꯗꯦꯅꯦ ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯥꯗ꯭ꯔꯕꯗꯤ ꯑꯅꯥꯕ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯑꯅꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯈꯣꯏ ꯇꯥꯆꯧ ꯑꯅꯥꯕꯒꯤ ꯁꯦꯕꯥꯒ ꯇꯧꯕ ꯉꯝꯂꯣꯏꯀꯣ ꯑꯩ ꯆꯥꯛꯁꯦ ꯑꯣꯏꯅ ꯈꯔ ꯆꯥꯕꯤꯌꯨ ꯑꯩ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅꯁꯨ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯆꯝꯐꯨꯠ ꯈꯖꯤꯛ ꯐꯨꯠꯄꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯤꯅꯤ ꯅꯪꯕꯣ ꯍꯣ ꯀꯨꯏꯕ ꯀꯨꯏꯗꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯤꯌꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯆꯝꯐꯨꯠ ꯐꯨꯠꯂꯨꯗꯧꯔꯤꯕ ꯑꯁꯤꯕꯣ ꯆꯝꯐꯨꯠ ꯐꯨꯠꯄ ꯌꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏ ꯑꯃ ꯂꯩꯈꯤꯕꯒꯨꯝꯅ ꯇꯧꯕꯗꯥꯏꯅꯦ ꯍꯣ ꯑꯗꯨꯒꯤ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯤ ꯊꯣꯡꯂꯤꯕꯁꯦ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯎ ꯆꯥꯛ ꯑꯁꯦꯡꯕ ꯂꯩꯕꯅꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯀꯧꯔꯛꯂꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯇꯁꯦꯡꯅ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯂꯩꯔꯦ ꯈꯣꯡꯕ ꯃꯍꯥꯛ ꯍꯟꯗꯛ ꯃꯔꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯪꯖꯕ ꯆꯤꯡꯅꯖꯕ ꯑꯃꯁꯨ ꯂꯩꯖꯔꯦ ꯃꯇꯧ ꯂꯩꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯈꯣꯡꯕꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯦ ꯃꯇꯧ ꯂꯩꯕꯤꯅ ꯃꯥꯅ ꯄꯨꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯐꯤ ꯑꯍꯟꯕ ꯑꯅꯥꯟꯕ ꯃꯆꯨ ꯈꯔ ꯌꯥꯛꯄ ꯑꯃ ꯍꯣꯡꯗꯣꯛꯏ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯍꯧꯏ ꯈꯣꯡꯕ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯧ ꯂꯩꯕꯤ ꯄꯤꯁꯨꯝ ꯑꯗꯨꯕꯨ ꯃꯨꯛꯁꯨꯛ ꯃꯨꯅ ꯁꯪꯖꯤꯜꯂꯤ ꯃꯈꯖꯥꯏ ꯑꯅꯤ ꯑꯗꯨꯁꯨ ꯉꯥꯡꯂꯞ ꯉꯥꯡꯂꯞ ꯇꯧꯍꯜꯂꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗꯅ ꯉꯥꯡꯁꯛ ꯉꯥꯡꯕ ꯃꯆꯨ ꯑꯃ ꯇꯩꯁꯤꯜꯂꯤ ꯌꯥꯝꯅ ꯐꯖꯅ ꯃꯀꯦ ꯁꯦꯝꯈ꯭ꯔꯦ ꯃꯍꯥꯛ ꯈꯣꯡꯕꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯃꯇꯧ ꯂꯩꯕꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯀꯩꯅꯣ ꯈꯔ ꯀꯦ ꯇꯥꯕꯅꯤ ꯀꯩꯅꯣ ꯁꯤꯡꯖꯨ ꯌꯣꯟꯕꯗ ꯑꯗꯨꯝꯅ ꯀꯦꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯈꯔ ꯀꯦꯅ ꯐꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯤꯡꯖꯨꯗꯣ ꯀꯅꯥꯅ ꯆꯥꯅꯤꯡꯒꯅꯤ ꯃꯤꯅ ꯂꯩꯅꯤꯡꯅꯕ ꯃꯤꯅ ꯆꯥꯅꯤꯡꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯅꯪ ꯑꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯗꯤ ꯀꯦꯕ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯅꯪꯒꯤꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦꯕ ꯃꯥꯏ ꯃꯤꯠ ꯑꯁꯤꯗ ꯈꯖꯤꯛ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯕ ꯑꯁꯤꯕꯨꯔꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯅ ꯐꯖꯅ ꯅꯪꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯐꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯍꯣ ꯑꯗꯨꯝꯅ ꯐꯝꯕꯗꯣ ꯄꯣꯠ ꯁꯤꯠꯇꯤꯌꯦ ꯃꯤꯅ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯅꯪꯒꯤ ꯀꯦꯕꯗꯣ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯅꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯤ ꯅꯪ ꯃꯇꯝ ꯃꯇꯝꯒꯤ ꯍꯥꯏꯕꯗꯨꯅꯦ ꯌꯥꯝꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯏꯍꯦ ꯃꯇꯝꯁꯦ ꯊꯦꯡꯂꯝꯂꯅꯤ ꯈꯔ ꯉꯟꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯆꯠꯂꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯄꯣꯠ ꯃꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯑꯀꯟꯕ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯂꯨꯗ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯟꯇ ꯍꯥꯏꯍꯧꯏ ꯃꯥꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯩ ꯇꯁꯦꯡꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯅꯨꯄꯤꯅ ꯃꯄꯥꯜ ꯊꯣꯛꯂꯕꯗꯤ ꯀꯩꯅꯣꯝ ꯍꯦꯛꯇ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯅ ꯆꯨꯝꯒꯗ꯭ꯔꯥ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯑꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯔꯛꯏ ꯅꯨꯄꯥ ꯀꯌꯥꯅꯤ ꯃꯥꯅ ꯀꯣꯏꯔꯛꯈꯤꯕ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯩꯅ ꯂꯧꯈꯤꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯃꯍꯥꯛꯅ ꯈꯪꯀꯦ ꯀꯦꯈꯠꯂꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯦ ꯃꯇꯧ ꯂꯩꯕꯤ ꯁꯤꯡꯖꯨ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯁꯛꯍꯦꯟꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯍꯥꯛ ꯍꯧꯈ꯭ꯔꯦ ꯃꯊꯃꯣꯏꯅꯨꯡꯗꯁꯨ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯣꯟꯊꯣꯛꯅ ꯏꯔꯥꯡ ꯀꯜꯂꯤꯗ ꯃꯆꯤꯟꯗꯅ ꯏꯇꯩꯃ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯔꯒ ꯃꯊꯃꯣꯏꯗꯅ ꯀꯩꯅꯣꯝꯃ ꯐꯨꯝꯃꯤꯀꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯦꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯍꯨꯝꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯣꯟꯊꯣꯛꯅ ꯏꯔꯥꯡ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ
ꯃꯥꯅ ꯍꯦꯛ ꯍꯧꯕꯤꯗꯅ ꯑꯩ ꯑꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧꯅꯒ ꯈꯪꯂꯛꯑꯕꯗꯤ ꯁꯣꯏꯗꯅꯗꯤ ꯋꯥ ꯊꯣꯛꯅꯔꯒꯅꯤ ꯅꯤꯡꯊꯤꯅꯃꯛꯀꯤ ꯁꯦꯝꯂꯕ ꯃꯍꯥꯛ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯝꯂꯤ ꯑꯔꯥꯛꯄ ꯃꯤ ꯌꯦꯡꯂꯤ ꯃꯥꯕꯨꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯁꯠ ꯀꯨꯜ ꯑꯗꯨ ꯐꯥꯎꯖꯤꯜꯂꯛꯏ ꯃꯇꯧ ꯂꯩꯕꯤ ꯀꯨꯜ ꯑꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯪꯍꯟ ꯍꯦꯛ ꯍꯟꯖꯤꯟꯈꯤ ꯃꯁꯤꯒꯤ ꯁꯛꯇꯥ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯅ ꯐꯖꯅ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯈꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ ꯃꯇꯧ ꯑꯩ ꯂꯥꯛꯏꯅꯦꯍꯦ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯗꯨꯗ ꯃꯈꯥ ꯇꯥꯏ ꯀꯔꯤꯅꯣ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯈꯨꯝꯗ꯭ꯔꯤꯕꯗꯨꯅ ꯈꯨꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯣ ꯑꯦ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣ ꯍꯥꯏꯅꯤꯡꯗꯦ ꯅꯁꯥꯅ ꯈꯪꯖꯧ ꯅꯄꯨꯔꯣꯏꯕꯒ ꯈꯟꯅꯔꯛꯄ꯭ꯔꯣ ꯅꯍꯥꯟ ꯃꯈꯩꯒ ꯅꯪ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯇꯥꯀꯨꯂꯥ ꯋꯥꯁꯦ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯑꯩꯅ ꯂꯥꯛꯀꯅꯨ ꯍꯥꯏꯖꯔꯤꯕ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯤ ꯅꯃꯥꯏꯗꯣ ꯊꯥꯕ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯗꯨꯒꯤꯅꯤ ꯑꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯥ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯅꯦ ꯃꯍꯥꯛ ꯐꯝꯊꯩ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯁꯥꯎꯈꯤꯅꯨꯅꯦꯁꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯨ ꯑꯩ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯃꯤꯅꯁꯨ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄꯅꯦ ꯍꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯈ꯭ꯔꯤꯕ ꯀꯔꯤꯒꯤ ꯅꯪ ꯃꯁꯤ ꯈꯪꯗꯦ ꯃꯇꯧ ꯀꯧꯔꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯅꯨ ꯑꯩ ꯄꯣꯠꯐꯝ ꯐꯝꯂꯤ ꯏꯅꯤꯡ ꯇꯞꯅ ꯐꯝꯍꯧꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯗꯨ ꯌꯧꯔꯕ ꯃꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯑꯩꯕꯨ ꯁꯥꯎꯔꯕꯅꯤꯅ ꯁꯣꯝꯗꯅ ꯈꯣꯝꯕꯅ ꯃꯆꯤ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯁꯥ ꯑꯗꯨ ꯉꯝꯗ꯭ꯔꯕꯁꯨ ꯊꯑꯣꯏꯅ ꯃꯗꯨꯗꯕꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯊꯥꯏꯅ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯈꯪꯅꯈꯤꯕ ꯀꯨꯜꯂ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯣꯠꯐꯝ ꯑꯁꯤꯗꯒ ꯎꯅꯗꯅ ꯑꯣ ꯃꯥꯅ ꯃꯀꯤ ꯁꯦꯝꯂꯤꯕ ꯉꯟꯇꯥꯅ ꯄꯣꯠꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯁꯤꯅ ꯑꯣꯏꯔꯦ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯕ ꯅꯪ ꯌꯥꯝꯅ ꯁꯥꯎꯔꯦ ꯐꯔꯦ ꯑꯩ ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯂꯥꯛꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯃꯇꯧ ꯂꯩꯕꯤꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯍꯥꯛ ꯆꯠꯈꯤ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯏꯖꯍꯧꯏ ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯡꯁꯤꯕꯤꯔꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯥꯅꯤ ꯄꯦꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯅꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯏ ꯈꯨꯗꯛꯇꯨꯗ ꯁꯛꯍꯦꯟꯗꯨ ꯁꯠ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯩꯃ ꯃꯇꯧ ꯂꯩꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯍꯥꯏ ꯀꯩꯅꯣꯅꯦ ꯏꯇꯩꯃ ꯌꯥꯝꯅ ꯁꯥꯎꯔꯪꯅꯅ ꯂꯩꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯅꯦ ꯃꯥꯕꯨ ꯎꯕꯗ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯩꯃ ꯅꯪ ꯂꯥꯛꯑꯕꯣ ꯑꯍꯣꯏ ꯂꯥꯛꯏ ꯐꯝꯃꯣ ꯏꯇꯩꯃ ꯁꯤꯡꯖꯨ ꯁꯦꯝꯂꯛꯀꯦ ꯌꯥꯔꯅꯤꯗ ꯏꯇꯩꯃ ꯁꯦꯝꯗ꯭ꯔꯁꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯇꯩꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯦ ꯀꯔꯤ ꯄꯤꯗꯣꯏꯕ ꯑꯩꯅ ꯉꯔꯥꯡ ꯏꯇꯩꯃꯗ ꯍꯥꯏꯔꯝꯕꯗꯣ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯧꯗꯨꯅ ꯈꯪꯗꯦ ꯀꯩꯅꯣ ꯏꯇꯩꯃ ꯀꯥꯎꯔꯦ ꯑꯗꯨꯗꯤ ꯅꯃꯤꯠ ꯎꯏꯁꯤꯜꯂꯨ ꯑꯍꯣꯏ ꯍꯣꯏ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤ ꯃꯗꯨ ꯄꯨꯝꯕ ꯈꯣꯡꯕ ꯂꯣꯏꯅ ꯎꯏ ꯑꯦ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯃꯥꯗꯤ ꯁꯤꯡꯖꯨ ꯌꯣꯟꯕꯒꯤ ꯃꯤꯡꯗ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯤꯕꯣꯏ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯣꯏ ꯀꯌꯥꯗ ꯃꯆꯨꯛ ꯃꯄꯪ ꯅꯥꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ ꯅꯨꯄꯥꯁꯦ ꯑꯦ ꯃꯃꯤꯠꯀ ꯎꯏꯁꯤꯜꯂꯤꯅꯦ ꯁꯛꯍꯦꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯇꯩꯃ ꯌꯥꯔꯤ ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯣ ꯃꯇꯧ ꯂꯩꯕꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯃ ꯁꯤꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯤꯅ ꯏꯇꯩꯃꯒꯤꯅꯦ ꯑꯩꯅ ꯁꯥꯕꯤꯕ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯗꯣ ꯉꯔꯥꯡ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯀꯧꯔꯝꯂꯕ ꯁꯛꯍꯦꯟ ꯅꯪꯁꯦ ꯌꯥꯝꯅ ꯐꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯏꯇꯩꯃꯒꯤꯗꯃꯛ ꯑꯩ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤꯗ ꯁꯦ ꯌꯦꯠꯀꯤ ꯈꯨꯠꯇꯣ ꯇꯤꯡꯊꯣꯔꯛꯎ ꯈꯨꯗꯣꯞꯁꯦ ꯁꯤꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯏ ꯁꯛꯍꯦꯟꯅ ꯃꯇꯩꯃ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯈꯨꯠꯅꯤꯡꯊꯧ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯨꯕꯨ
ꯃꯅꯥꯛꯇ ꯇꯥꯕ ꯆꯩ ꯑꯃ ꯃꯈꯨꯠꯅ ꯇꯥ ꯄꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯄꯣꯠꯐꯝ ꯇꯝꯅ ꯐꯤꯡꯅ ꯆꯠꯂꯤ ꯁꯛꯍꯦꯟꯅ ꯅꯣꯛꯃꯤ ꯌꯥꯝꯅ ꯐꯖꯔꯤ ꯏꯇꯩꯃ ꯏꯇꯩꯃ ꯁꯤꯕꯨ ꯄꯥꯝꯂꯕꯣ ꯄꯥꯝꯂꯦ ꯇꯁꯦꯡꯅ ꯄꯥꯝꯂꯦ ꯈꯣꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟꯗ ꯍꯦꯛꯇ ꯀꯟꯊꯩ ꯑꯌꯣ ꯏꯃꯥ ꯀꯩꯅꯣ ꯃꯇꯧ ꯂꯩꯕꯤꯅ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯁꯛꯍꯦꯟꯗ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯣꯟꯅ ꯂꯥꯛꯑꯣ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯦ ꯍꯦꯛꯇ ꯀꯟꯕꯤꯒ ꯇꯧꯋꯦ ꯋꯥꯅꯤ ꯃꯍꯥꯛ ꯊꯨꯅ ꯆꯠꯈꯤ ꯃꯇꯧ ꯂꯩꯕꯤꯅ ꯉꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩ ꯑꯗꯨꯅ ꯑꯃꯨꯛ ꯀꯜꯂꯤ ꯑꯌꯣ ꯀꯩꯅꯣ ꯅꯨꯄꯥ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯌꯣ ꯁꯤꯕ ꯇꯥꯔꯦ ꯀꯩꯅꯣ ꯇꯣꯛꯑꯣ ꯅꯥꯔꯦ ꯍꯥꯏꯕꯅꯦ ꯑꯌꯣ ꯑꯌꯣ ꯑꯁ ꯃꯈꯣꯡ ꯑꯗꯨꯅ ꯁꯤꯡꯖꯨ ꯌꯥꯎꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯊꯣꯛ ꯀꯥꯎꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯪ ꯁꯤꯡꯖꯨ ꯌꯥꯝꯅ ꯌꯣꯟꯅꯤꯡꯕ꯭ꯔꯥ ꯁꯤꯡꯖꯨ ꯌꯣꯟꯕꯒꯤ ꯃꯤꯡꯗ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃꯒ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯈꯨꯗꯣꯞꯄꯤꯅꯕ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞꯇꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯅꯥꯀꯟꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯇꯧ ꯂꯩꯕꯤ ꯃꯥꯁꯨ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯖꯔꯔꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯣ ꯅꯪ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯣ ꯃꯇꯧ ꯂꯩꯕꯤ ꯀꯞꯅ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯁꯛꯍꯦꯟ ꯃꯇꯩꯃ ꯃꯇꯧ ꯂꯩꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯝꯂꯦ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯀꯨꯜꯂꯁꯨ ꯂꯥꯛꯏ ꯃꯇꯧ ꯂꯩꯕꯤꯒꯤ ꯄꯣꯠꯐꯝꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯋꯥ ꯑꯃꯇ ꯁꯤꯗ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯇꯧ ꯂꯩꯕꯤꯗꯣ ꯃꯥꯅ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯄꯣꯠꯐꯝ ꯐꯝꯗꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯁꯛꯍꯦꯟꯅ ꯈꯨꯝꯃꯤ ꯏꯇꯩꯃ ꯃꯇꯧ ꯂꯩꯕꯤꯗꯣ ꯅꯍꯥꯟꯗꯣ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯄꯣꯠꯐꯝ ꯐꯝꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯑꯁꯨꯝꯅ ꯑꯁꯨꯃꯛ ꯃꯇꯧ ꯂꯩꯕꯤꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ